shopping tꯧꯕ ꯃꯥꯒ ꯆꯠꯃꯤꯟꯅꯔꯗꯤꯅꯦ ꯆꯠꯄꯁꯦ ꯒ꯭ꯔꯣꯡ 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 ꯃꯈꯣꯡꯁꯦ ꯒꯞ 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 ꯊꯥꯡꯉ ꯆꯦꯟꯒꯅꯦꯕꯀꯣ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ shopping ꯇꯧꯕ ꯆꯠꯇꯣꯏꯅꯤ ꯌꯨꯝ ꯆꯠꯂꯝꯗꯥꯏꯒꯤ shopping ꯇꯧꯔꯨꯒꯦ ꯇꯧꯏꯅꯦꯕ ꯑꯗꯨꯗꯣ ꯆꯥꯛ ꯅꯨꯡ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯉꯟꯗꯤ ꯉꯜꯂꯦꯕ ꯄꯨꯡ 2 ꯇꯥꯔꯦꯕ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯏꯪꯊꯝꯊꯥ ꯃꯇꯝꯅꯤꯅ ꯃꯥꯁꯨ ꯏꯪꯊꯝꯊꯥ ꯃꯇꯝꯅꯤꯅ ꯈꯔ ꯉꯟ ꯆꯠꯂꯒ ꯃꯇꯝꯗꯣ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯁꯔ ꯃꯝꯁꯤꯜꯂꯦꯅ ꯁꯨꯝ ꯈꯔ ꯉꯟ ꯊꯣꯛꯀꯦ ꯇꯧꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯕꯤꯁꯤ ꯂꯣꯛꯁꯨ ꯊꯨꯡꯉꯤ ꯍꯤꯗꯥꯛ ꯂꯧꯔꯛꯀꯦ ꯇꯧꯕ ꯉꯁꯤ ꯍꯪꯉꯝꯒꯗ꯭ꯔꯥ ꯍꯪꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯄꯄꯥ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯛꯑꯒꯦ ꯍꯣꯔꯦꯟ ꯀꯩꯀꯩ ꯈꯣꯠꯄꯗꯣ ꯆꯦꯟꯍꯜꯂꯛꯑꯒꯦ चलो जैसे ले पूछेंगे मम्मा 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 पे से ले पो पाइनो नो 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 इस मसम से अंगावी माले ने हो मांगना लुपम ना नमा जो आते नु बीजे kan macam ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯏꯅꯦꯕ ꯑꯗꯣ ꯅꯨꯡꯗꯥꯡ ꯍꯤꯟꯖꯥꯡꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯏꯅꯦ ꯁꯣꯌꯥꯕꯤꯟ ꯊꯣꯡꯒꯦ ꯇꯧꯏꯅꯦꯕ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯧꯏꯅꯦ ꯉꯁꯤꯁꯤꯅ ꯅꯍꯥꯟꯉꯩ ꯈꯨꯊꯣꯡꯗꯨꯒ ꯃꯥꯟꯅꯗ꯭ꯔꯦꯕꯀꯣ ꯀꯩꯅꯣ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯀꯔꯤ ꯀꯔꯥꯁꯦ ꯁꯨꯒꯥꯏꯔꯒ ꯍꯥꯟꯅ ꯉꯧꯔꯦ ꯑꯗꯩꯗꯤ ꯃꯆꯜ ꯈꯔ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯑꯂꯨꯒ ꯀꯣꯂꯥꯏ ꯑꯅꯧꯕ ꯈꯔ ꯂꯧꯗꯅꯦꯕ ꯑꯁꯤꯁꯦ ꯐꯨꯠꯇꯣꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯑꯂꯨꯁꯨ ꯌꯥꯝ ꯇꯣꯏꯈꯥꯏꯗ꯭ꯔꯦꯕ ꯁꯨꯝ ꯈꯥꯕꯩꯅ ꯆꯛ 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 ꯇꯧꯔꯒ ꯇꯣꯠꯈꯥꯏꯔꯦ ꯑꯗꯨꯒ ꯊꯣꯡꯒꯦ ꯇꯧꯏꯅꯦ ꯑꯗꯨꯝ ꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯥꯔꯒ ꯈꯪꯍꯜꯂꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯉꯁꯥꯏ ꯂꯧꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯐꯖꯅ ꯑꯉꯥꯡꯗ ꯑꯣꯏꯅ ꯌꯦꯡꯍꯟꯅꯔꯦꯕꯀꯣ ꯄꯣꯠ ꯆꯩꯗꯤ ꯌꯥꯝꯅ ꯂꯧꯔꯛꯇꯦꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯂꯤ ꯑꯃ ꯂꯧꯅꯤꯡꯕ ꯑꯗꯨꯗꯨꯒꯤ ꯆꯠꯂꯨꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯅꯔꯁꯤ ꯁꯨꯝ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯠꯊꯅꯕꯒꯤ ꯑꯗꯨꯝ ꯍꯤꯟꯖꯥꯡꯁꯤꯒꯤ ꯆꯥꯡꯗ ꯍꯥꯞꯆꯤꯟꯗꯧꯕꯅꯤ hꯧꯖꯤꯛ ꯁꯣꯌꯥꯕꯤꯟ ꯍꯥꯞꯆꯤꯜꯂꯁꯤ ꯁꯣꯌꯥꯕꯤꯟ ꯍꯥꯞꯆꯤꯜꯂꯒ ꯉꯥꯏꯍꯥꯛ ꯉꯧꯁꯦꯕꯀꯣ hꯧꯖꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯃꯌꯥꯝ ꯀꯩꯀꯥ ꯍꯥꯞꯆꯤꯜꯂꯨꯔꯁꯤ ꯖꯤꯔꯥ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯤꯅ ꯁꯥ ꯃꯔꯣꯏꯒꯨꯝꯕ ꯍꯥꯞꯄꯦ ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯝꯅ ꯍꯥꯞꯄꯔꯣꯏ ꯀꯣꯟꯅ ꯑꯉꯥꯡꯁꯤꯡ ꯈꯥꯏꯗꯣꯛꯄ ꯑꯣꯏꯅ ꯍꯥꯞꯄꯅꯤ
आलू हपचलगा ꯉꯥꯏꯍꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯍꯤ ꯍꯥꯞꯄꯅꯤꯅ ꯃꯍꯤ ꯍꯥꯞꯆꯤꯜꯂꯁꯦ ꯍꯧꯖꯤꯛ hꯧꯖꯤꯛ ꯌꯥꯝ ꯂꯣꯏꯔꯦ ꯐꯗꯤꯒꯣꯝ ꯆꯥꯏꯁꯜꯂꯅꯤ ꯐꯗꯤꯒꯣꯝ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯌꯥꯝ ꯑꯩꯒꯤ ꯏꯟꯖꯥꯡ ꯑꯅꯧꯕ ꯔꯦꯁꯤꯄꯤꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯃꯅꯤꯜꯅ ꯑꯝꯇ ꯁꯦꯡꯅ ꯑꯝꯇ ꯎꯗ꯭ꯔꯦ ꯂꯣꯏꯔꯦ ꯏꯟꯖꯥꯡꯁꯨ ꯐꯖꯅ ꯅꯪ ꯅꯪ ꯂꯥꯎꯔꯦ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ Hi miyam, good morning. Miyam ngarang kainoda chalubado bazar chalubado asigi blazer se lorokpaneba. Adudo ina phajabra jingi na sum lesallaga jagammineba ko. Adudo posai budi kisu jam lorokpana teda asum akhoje akhoi hanai trolley do makhok to tek thokhreba ko. No trolley do loge na chatpaneba namadadi. Aduga angang singi mafi maron susum khara lobire. Aduga ꯑꯩꯒꯤ ꯕ꯭ꯂꯦꯖꯔꯁꯤꯡꯁꯨ ꯁꯨꯝ ꯂꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯩꯀꯩ ꯂꯧꯔꯛꯄ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯣꯏꯃꯥ ꯑꯣꯏꯃꯥ ꯆꯂꯥ ꯇꯩꯖꯪ ꯑꯩꯅ ꯂꯤꯞꯁꯇꯤꯛ ꯇꯩꯌꯦꯅ ꯃꯥꯁꯨ ꯂꯤꯞꯁꯇꯤꯛ ꯇꯩꯅ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯣꯕꯁꯦ ꯃꯅꯝ ꯆꯣꯔꯦ ꯐꯖꯗꯦ ꯐꯖꯗꯦ ꯃꯅꯝ ꯆꯣꯏ ꯏꯆꯥꯅꯨꯄꯤꯁꯦ ꯂꯣꯛ ꯈꯨꯕꯅ ꯅꯨꯡꯗꯥꯡ ꯇꯨꯝꯗꯦ nang thi cho manap to thoi tholau cho manap to phi am thoi thorau gyan ta bana isan pi si hai bu loi na ille adu mayam ayuki saba thapadi loire duga akhoi to su school chakhre ma bana pura chakhre ba manap thoi thora ba wow baby gaw sing ngarang le dei mi jing asi jo da man le mem ngarang num kai kai lo ko do jing hala ke ko pa chai budi ke su jam lo ko ande da ngamde angang jaw ro kai lei ba ngamde ai di khire moi ma pa ma sa ga ne shopping to cha to su buri chat ta bana phai na kalli bo ai aseng ba bo laying ko polam ta lei ba ngamde ba ai inaw nu pi gi pot ani khadang tapjarakpa adu su lei ba ngamakte nungaite mana daw jadaba sigi trolley se ma lawre ma'am dugi posai budi kechu jamna lawrak panati da angangi khangau akoi to gi khangau puri lobire dugi akoi baby gi asona tv na maron ma akoi baby gi abu bu se nungthang tumbada kolaga ka thamini baby kai na sa abu bu oh dogi ai clip ama lawre si clip se bulu pa jang kai pi ni phadi bhaja bani ani lage tawba tangman ni na paisa pa mu lorok tre dogi ai khangop ama lawre phadi bhaja bra ai khangop se jong bhaja bra dogi akhoi to gi su camera am lorok pane ba ekdam masnaw se camera ga doidi asigi abu bu si ka lai woi den lan amni camera duna puja khare ma school to puja khare sibulu pasam bi mi pesa bu pamui ai clip se ani lai ba on ga mo ani lai ba on ma gi keno sin asidi dum ai gi khoji ke kai khoji se chi angang ma du tek tho khare ba adu duna angang ba kai ka sigi alang ma siga sum lausel ini
ꯑꯩꯈꯣꯏ ꯇꯣꯇꯣꯒꯤ ꯀꯦꯃꯦꯔꯥꯗꯨꯗꯤ ꯁ꯭ꯀꯨꯜꯗ ꯄꯨ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯣꯇꯣꯁꯦ ꯐꯨꯔꯤꯠ ꯂꯩꯕꯗ ꯌꯥꯝꯅ ꯋꯥ ꯄꯦꯠꯂꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯤꯁꯤꯃꯗꯤ ꯂꯥꯁꯇ ꯐꯪꯉꯦ ꯕꯤꯁꯥꯜꯗꯒꯤ ꯄꯥꯝꯃꯦ ꯃꯥꯁꯤꯃꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯀꯥꯏꯅ ꯇꯧꯔꯝꯃꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯇꯅꯤꯗ ꯂꯧꯔꯛꯏꯕ ꯑꯩꯈꯣꯏ ꯑꯇꯩ ꯂꯧꯔꯛꯇꯦ ꯑꯇꯩ ꯂꯧꯕꯤꯗꯦ ꯑꯇꯩ ꯂꯧꯅꯤꯡꯕꯗꯣ ꯂꯧꯕꯤꯗꯦ ꯀꯟꯖꯨꯁ ꯅꯨꯄꯥ ꯑꯃꯅ ꯂꯧꯕꯤꯗꯦ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯔꯛꯀꯦꯀꯣ कई बार तो आए बदल ठोके थे ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯀꯟꯖꯨꯁ ꯑꯣꯏꯕꯩ ꯆꯥꯡꯁꯦꯀꯣ ꯀꯔꯤꯒꯨꯝꯕ ꯁꯣꯞꯄꯤꯡ ꯇꯧꯕ ꯆꯠꯂꯣꯗꯅꯀꯣ ꯁꯣꯞꯄꯤꯡ ꯇꯧꯕ ꯃꯥꯒ ꯆꯠꯃꯤꯟꯅꯔꯗꯤꯅꯦ ꯆꯠꯄꯁꯦ ꯒ꯭ꯔꯣꯡ 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 ꯃꯈꯣꯡꯁꯦ ꯒꯞ 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 ꯊꯥꯡꯉ ꯆꯦꯟꯒꯅꯦꯕꯀꯣ ꯒꯞ 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 ꯊꯥꯡꯉ ꯆꯦꯟꯈꯤꯗꯣꯏꯕ ꯀꯩꯒꯤꯅꯣꯗꯤ ꯃꯔꯛꯇ ꯂꯦꯞꯇꯅ ꯄꯣꯠ ꯆꯩ ꯑꯃ ꯂꯩꯕꯗꯣ ꯅꯪꯗꯅꯕꯅ ꯃꯥ ꯇꯥꯟꯅꯕꯗꯅꯦ ꯑꯩꯈꯣই ꯁꯣꯞꯄꯤꯡ ꯇꯧꯕ ꯉꯝꯗꯦꯕꯀꯣ ꯃꯥꯗꯣ ꯁꯤꯡꯅ ꯇꯧꯖꯔꯤꯅꯦꯕ ꯃꯥ ꯄꯩꯁꯥꯗꯣ ꯂꯣꯏꯗꯅꯕꯅꯤꯅ ꯃꯥ ꯍꯥꯟꯅ ꯃꯈꯣꯡ ꯊꯥꯡꯅ ꯒꯞ 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 ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯑꯃ ꯂꯦꯞꯇꯅ ꯈꯣꯠꯇꯅ ꯌꯦꯡꯅ ꯂꯩꯒꯗꯕꯗꯣ ꯅꯪꯗ꯭ꯔꯦꯗꯅꯀꯣ ꯁꯤꯡꯗ꯭ꯔꯣ ꯃꯥꯏ ꯃꯀꯣꯛꯁꯤꯅ ꯁꯤꯡꯉꯤ ꯈꯨꯁꯤꯡꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯞꯄꯤꯡ ꯆꯠꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤꯅꯦ ꯃꯄꯥꯒ ꯃꯆꯥ ꯑꯅꯤꯒ ꯑꯩꯈꯣꯏ ꯕꯦꯕꯤꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯕꯦꯕꯤꯗꯤꯅꯦ ꯕꯦꯕꯤꯁꯤꯗ ꯂꯦꯞꯄꯨ ꯃꯃꯥ ꯄꯣꯠ ꯆꯩ ꯈꯟꯒꯦ ꯍꯥꯏꯁꯨꯅꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯅꯦꯕ ꯃꯥ ꯈꯪꯕ꯭ꯔꯥ ꯑꯁꯨꯝ ꯉꯥꯏ ꯂꯩꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯇꯣꯇꯣꯔꯥ ꯅꯣꯏꯒꯤꯇ ꯂꯩ ꯑꯗꯨ ꯑꯩ ꯆꯠꯂꯅꯤ ꯄꯄꯥ ꯆꯧꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯑꯩꯈꯣꯏ ꯇꯣꯇꯣꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯠꯃꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣই ꯅꯥꯎꯄꯥ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯃꯥꯒ ꯆꯠꯃꯤꯟꯅꯕꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯀꯣꯟꯇꯦꯟ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯄ꯭ꯔꯦꯡ ꯑꯃꯁꯨ ꯇꯧꯗꯣꯏꯅꯤ ꯑꯩꯅ ꯑꯗꯨꯒꯤ ꯄ꯭ꯔꯦꯡꯗꯨꯒꯤ ꯔꯤꯌꯦꯛꯁꯟꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯊꯥꯡꯒꯠꯆꯔꯛꯀꯦ ꯑꯗꯨꯗꯤ एकदम ꯃꯩ ꯍꯧꯕ ꯄ꯭ꯔꯦꯡꯅꯤ ꯇꯧꯗꯣꯏꯁꯦ ꯃꯥꯁꯦ ꯃꯊꯋꯥꯏꯁꯦ ꯄꯨꯔꯥ ꯆꯥꯛꯑꯝꯗꯣꯏꯅꯦ ꯑꯩꯒꯤ ꯄ꯭ꯔꯦꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ